ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯇꯤꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯝꯕ ꯈꯨꯃꯟꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯅꯤ ꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯆꯍꯤ ꯆꯨꯞꯄ ꯃꯤꯔꯥꯡ ꯀꯥꯔꯕ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯐꯣꯇꯣ ꯇꯩꯊꯣꯛꯇꯨꯅ ꯂꯩ ꯀꯠꯇꯨꯅ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯂꯦ꯫ ꯊꯧꯔꯝ ꯂꯣꯏꯕꯒ ꯐꯣꯇꯣꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯈ꯭ꯔꯦ꯫ ꯃꯤꯔꯥꯡ ꯑꯃꯨꯛ ꯀꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯏꯔꯥꯕꯣꯠꯀꯨꯝꯅ ꯃꯔꯩꯕꯥꯛ ꯃꯄ꯭ꯔꯨꯞ ꯅꯤꯡꯗ꯭ꯔꯕꯗ ꯂꯩ ꯂꯤꯁꯤꯡ ꯀꯠꯂꯁꯨ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯃꯍꯥꯛꯀꯨꯝꯅ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯇꯧꯅꯤꯡꯕ ꯂꯣꯏ ꯌꯥꯔꯕ ꯇꯧꯔꯤꯁꯦ ꯐꯥꯒꯤꯔꯣ ꯇꯧꯔꯤꯁꯤ ꯈꯨꯄꯥꯛ ꯆꯥꯔꯛꯀꯅꯤ꯫ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯀꯥꯏꯅ ꯁꯣꯝꯗ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯅꯕ ꯊꯋꯥꯏ ꯊꯥꯅꯔꯤ, ꯑꯗꯨꯒ ꯅꯣꯏꯅ ꯃꯤꯇꯣꯞꯁꯤꯡ ꯃꯩꯇꯩ ꯌꯨꯝꯅꯥꯛ ꯑꯣꯟꯊꯣꯛꯇꯅ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ꯫ ꯊꯨꯅ ꯁꯦꯡꯇꯣꯔꯛꯎ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯐꯔꯛ ꯌꯥꯝ ꯊꯤꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯑꯅꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯔꯝꯅ ꯀꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯗ ꯅꯣꯃꯦꯗꯤꯛ ꯀ꯭ꯔꯦꯁꯟꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯊꯝꯖꯒꯦ꯫ UKNAꯒꯤ ꯇꯥꯎꯟ ꯀꯃꯥꯟꯗꯔ ꯑꯃꯁꯨꯡ PRO ꯀꯨꯀꯤ BBꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯨꯔꯆꯟꯗ꯭ꯔ ꯖꯣꯗꯣꯀꯥ ꯁꯦꯝꯕꯣꯏ ꯃꯤꯇꯩꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ UKNAꯒꯤ ꯁꯠꯈꯣ ꯍꯥꯎ ꯇꯥꯎꯟ ꯀꯃꯥꯟꯗꯔ ꯍꯥꯠꯈ꯭ꯔꯦ꯫ ꯖꯔꯃꯟ ꯍꯥꯠꯅꯕ ꯍꯣꯠꯅꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯔꯤ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯃꯥꯔ ꯗꯥꯏꯂꯦꯛ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯉꯁꯤ ꯗꯦꯠ 30 ꯑꯣꯛꯇꯣꯕꯔ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 1 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯖꯤꯔꯤꯕꯥꯝꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯐ꯭ꯔꯣꯟꯠꯂꯥꯏꯟꯗ ꯂꯩꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯑꯅꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯦ, ꯁꯤꯕ ꯆꯪꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯟꯅꯔꯤ꯫ ꯒꯨꯋꯥꯍꯥꯇꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯔꯣꯝꯗ ꯄꯨꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯇ꯭ꯔꯥꯟꯁꯂꯦꯠ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔꯂꯥꯏꯟꯁ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯟꯗꯍꯥꯔꯗ 1999ꯗ ꯍꯤꯖꯦꯛ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯊꯥꯗꯣꯛꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯨꯀꯤ ꯑꯥꯔꯝ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯕ ꯆꯠꯄ ꯃꯩꯇꯩ 3 ꯐꯥꯔꯒ ꯑꯃ ꯊꯥꯗꯣꯛꯂꯒ ꯂꯩꯍꯧꯔꯤꯕ 2 ꯑꯗꯨ NIꯅ ꯐꯥꯈꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯂꯤꯗꯔ ꯃꯥꯔꯛ ꯇꯤ ꯍꯥꯎꯀꯤꯞ ꯊꯥꯗꯣꯛꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯃꯥꯔꯛ ꯇꯤ ꯍꯥꯎꯀꯤꯞ ꯐꯥꯕ ꯃꯇꯝꯗ NIꯅ ꯃꯉꯣꯟꯗꯒꯤ ꯀꯨꯀꯤꯒꯤ ꯂꯥꯟꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠ ꯃꯍꯥꯛꯀꯤ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯒꯤ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯦꯔꯤꯌꯁ ꯊ꯭ꯔꯦꯠ ꯇꯧꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯒꯣꯏꯅ ꯗꯤꯁꯤꯁꯤꯚ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ AT ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯈꯔꯒꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯃꯊꯛ ꯑꯁꯤꯗꯒ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯍꯦꯛꯇ ꯄꯨꯡꯇꯣꯏ ꯇꯣꯏꯍꯜꯂꯛꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯑꯃꯅ ꯇꯧꯁꯤꯜꯂꯛꯄ ꯐꯣꯟ ꯀꯣꯜ ꯑꯁꯤꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯦ꯫ ꯊ꯭ꯔꯦꯇꯟꯁꯨ ꯇꯧꯔꯛꯏ, ꯊꯦꯝꯁꯨ ꯊꯦꯝꯃꯛꯏ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯨꯀꯤꯅ ꯃꯩꯇꯩ ꯌꯨꯠ 2 ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯨ ꯇꯨꯃꯤꯟꯅ ꯅꯆꯨꯡꯗꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯃꯩꯇꯩꯁꯤ ꯃꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯄꯨꯝꯁꯦꯡ ꯁꯦꯡꯂꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯟꯒꯦꯕꯨ ꯍꯥꯏꯔꯕꯗꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯑꯣꯄꯔꯦꯁꯟ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯑꯍꯥꯟꯕ ꯎꯕꯗ ꯇꯨ ꯆꯨꯡꯉꯤ, ꯃꯤꯠꯂꯨ ꯄꯦꯔꯥꯡ ꯆꯦꯟꯈꯤ꯫ 21 ꯁꯦꯞꯇꯦꯝꯕꯔ 1949ꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯚꯥꯔꯠꯇ ꯇꯤꯟꯈꯤꯕꯒꯤ ꯑꯣꯐꯤꯁ ꯁꯪꯂꯦꯟ ꯁꯤꯂꯣꯡꯒꯤ ꯔꯥꯖꯕꯥꯔꯤ ꯍꯥꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯪꯂꯦꯟ ꯃꯆꯥ ꯑꯃꯁꯨ ꯏꯃꯣꯠ ꯃꯣꯠꯅ ꯂꯩꯍꯧꯏ꯫ ꯔꯥꯖꯕꯥꯔꯤ ꯑꯁꯤꯁꯨ ꯀꯤꯌꯔꯇꯦꯀꯔꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯀꯌꯥ ꯐꯧꯖꯤꯟꯍꯧꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯐꯝ ꯑꯁꯤꯗꯤ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯦꯡꯅ ꯑꯃꯗꯤ ꯄꯨꯝꯂꯪ ꯂꯪꯅ ꯊꯝꯅꯤꯡꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯑꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯃꯌꯥꯝ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ, ꯃꯌꯥꯝꯅ ꯋꯤꯁ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠ ꯎ ꯆꯥꯔ ꯑꯃꯃꯝ ꯑꯣꯏꯅ ꯊꯥꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯑꯁꯤ ꯑꯣꯖꯥ ꯏꯕꯣꯌꯥꯏꯃ ꯈꯨꯃꯟ ꯎꯅꯖꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯒꯨꯁꯃꯣꯒꯤ ꯈꯨꯗꯣꯜꯒꯤ ꯂꯤꯂꯥꯗ ꯏꯁ ꯇꯤꯃꯣꯔꯒꯤ ꯂꯨꯆꯤꯡꯕ ꯒꯨꯁꯃꯣꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤ꯫ ꯑꯩꯒ ꯒꯨꯁꯃꯣꯒꯤ ꯐꯦꯃꯤꯂꯤꯒ ꯂꯤꯂꯥ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯆꯥꯅꯤꯄꯥ ꯌꯥꯏꯃꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯌꯥꯝꯅ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯖꯅꯥꯅ ꯒꯨꯁꯃꯣꯅ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯃꯊꯪ ꯆꯍꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯆꯥꯏꯅꯤꯁ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁꯦꯜ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯏꯕꯦꯇꯤꯁ ꯇꯥꯏꯞ 1 ꯄꯦꯁꯦꯟ ꯑꯃ ꯐꯍꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 25 ꯈꯛꯇ ꯉꯥꯏꯔꯤꯕ ꯄꯦꯁꯦꯟ ꯑꯁꯤ ꯆꯍꯤ 10 ꯍꯦꯟꯅ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯆꯪꯗꯨꯅ ꯊꯥꯡ ꯊꯥꯗꯨꯅ ꯁꯔꯖꯔꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯊꯥ 2.5ꯒꯤ ꯃꯇꯨꯡꯗ ꯄꯦꯁꯦꯟ ꯑꯗꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ
blood sugar regulate tawba ngamki hairi yamna sawna mai pakpa sida yawriba team aduda Tianjin First Central Hospital amadi Peking University gi researchers sing yawri hairi makha satharakpada Senapati district ki manung sanba National Highway 2 ki Ningthau Pham Khul Ecological Park manakta nupa amagi asiba hakchang taduna leiramde hairi police tagi phangba pawgi matungina miyoi asi gari na tholamba mali hairi asiba hakchang adu hojik phawbagi oina masak maming khangba ngamdri miyoi asi masa mayai oirap phai kulai kuchu oi feet 5.4 wangi amuba machu gi long pant seli orange machu gi purit ama litli hairi thaudok asiga mari leinana Senapati police na case ama register tawkibaga loinana asiba hakchang adu masak khangdoknaba Jenims ki medical sangda thamkre haina paw asina makhatari haiba wopam phongdokle makhatana National Highway 37 amadi National Highway 2 da lamdamasi gi tangai fadana nongmada sangdraba yadraba potchai puduna lakpa gari chani ga marfu ga mapan amadi samri ga taraga mari hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongtiba thoktanabagi damak chingningai oibam phamsingda security force na akanba section tharang lokatki Manipur district puna makta pam daba thodok thok tanabagi damak sing amasung tamda punna checkpoint chamaga taragomdoi hangdun achat awong sing check tawbagi tabak sathabada mipha mipun yawkeba leite haiba wafam asi thamjaraga ngasigidi matang saida loisinjare